Akaspan Imphal, Wahengbam Washington na pau pajari, ahan bada maroi bapau. Mia mamadi mahiroi singi sa tokcha sinda kudong sahan na bagidamak MST gi City Bus Service Samsung Students Bus Service hayang dagi hauragani. Kendra gi Interministerial Committee na ngasi Sikkim da laktu na isaw gi phiyom yengsingani amsung Assam da khulai thadok tu na changjarak laba Adivasi Militant lising amacham amar phuni thoi da ngasi Rajya Sarkar na lupa lak mari pigani. Miyam gi amadi mahiroi singi chathok chasinda khudong chahanabagi damak Manipur State Transport MST na hayengdagi City Bus Service samsung Students Bus Service hokdok lagani. Rajya ki Transport Vibhag ki Director na thokpa chero lamana hai Imphal dagi Yaripok, Kaksing, Sekmai, Bishnupur, Laisang Them amasung Lamlai Phawasten gadaba City Bus Servicing hayang hokdok lagani. Aduga Imphal dagi Kaksing Lamkhai, Moirang, Sekmai, Lamlai amasung Mayang Imphal Phawasten gadaba Students Bus Service su hayang hokdok lagani. Haukiba pung kunmari asida Miyamna mapam kharada wakat khongjang changshin banatana rajya sigi mapam ayambada santi raksha gi phibam phagale. Manipur Police Control Room nangarang thoki bachero lamana hai Imphal West, Thawbal, Kaksing, Bishnupur amasung Churachandpur jila gi mapam kayada security force na thi humbagi thabak chathaki. Tha sigi tarukta Manipur Police yauna security force na thi humbagi thabak chathabada Churachandpur jila dagi miyoi ahum khulai ga konana phaki. Makhoi dagi Insas rifle ama pistol ama kapayariba maru tara amadi walkie-talkie set ani su phangki. Imphal East Jilla dagi su Manipur Police na carbine ama amasung pistol ama kapayariba maru humbudra taret ka konana phagatki. Sikkim da handak thoki bai sing isaw da siki ba mi gi masing kuntra sukre makhoi gi manungda lanmi gi mioi mapal yauri mioi marphuma thoi de hojek thu thiba khangdena leiri. Isa waduna yum listing ama sahum kun pungmang mang tahan kre thong tarau hum doisu amang ata thohan kre. Isa una sokhalaba miyam gidamak relief camp kuntra hangdo kre maduda punna miyoi listing tariat hena sangje phamlau duna leidi. Mukhamantri Prem Singh Tamang na ngarang naga amasung Mangan jila gi isa una sokhalaba mapham sing amadi relief camp sing da chatuna yangsin kre. Isa gi awaban nang laba miyam da sarkar gi maikedi gi pibe aba mateng pigani hainasu mukhamantri na thajaba pikhi. Kendra Griha Rajya Mantri Ajay Kumar Mishra na Sikkim gi Chief Secretary amadi atai Vibhag singi makok sing tongan belup sing amadi lanmi gi miyoi singaloina nangarang gengtokta mipham pangthuktuna isa odugi matangda khanakre mangna hai Kendra na Rajya du da thoklebe chau gi phibam kupna yangchili amasung darkar leiba tengbang khudingmak piri Sri Mishra na isa una sokalaba mapham sing da chu chatuna yangsinki Mantri na hai Kendra Sarkar na tongan ba mantraloi manga lau singu Road Transport amasung Highways, Jal Shakti, Energy amasung Sel to Mantraloy gi makok thongba official sing yauba Interministerial Committee amasemle. Committee asin ngasi Sikkim da laktuna isawasana amangata kayam thokhaliba amadi tengbang piba gi thawong na singba yangsin gani. Tabir pawasi Akasbani Imphal dagini. Assam da khulai thadukna changjaраklaba Adivasi Militant listing amasam marphuni thoida ngasi Rajya Sarkar na lupa lak mari piragani. Tongan ba Adivasi Militant Group mga gimiyoy singadu sahi asigi July thada Sarkar da sangjarakibani. Ngasi numidang wairam Guwahati da pangthokadaba thormamada Mukhyamantri Himanta Biswa Sharma na makhoi amamamda lupa lak mari gi chek kuchinagani. Ekoi gi paumina hai Militant Group mga aduna mamang sahida Kendra masung Rajya Sarkar ga nakal ahum gi oiba santi gi yana warol sahi tawnakibani. Kendra gi Griha Mantri Amit Shah na hairi haujik laibak asidagi terrorism maru phangna muthat nabagi matam madu lakle mangna hai aikoi na terrorism gi thabak sing potking thingna ba hona minagarabani Dehradun dangarang pangthokiba All India Police Science Congress ki nifumapal subami phamda wangang bada mantri na hai awang nungpok lamdam Jammu Kashmir amasung left wing extremist sing leiba mapham singda hauki basahi mapal asida shanti raksha gi phibam ningthina phagale mangna hai left wing extremist sing leiba mapham singda phibam phagalaktuna sakwat tharangi thabak singchu ningthina paikhat pangamle
Madugi mamangda Sri Sahan ngarang Narendranagarda Central Regional Council gi kunmari suba mifam dasu sabapati oina saruk yaki. Kendra gi Shiksha amasung Skill Development amadi Entrepreneurship Mantri Dharmendra Pradhan hairi Mahiroi singna honglakliba matam gi singnaba kaya mayoknaba ga loinana matam siga susinnanaba honaba tangai fade. Pune dangarang Gokhale Institute of Political Science and Economics ki kunmapan suba convocation thoram da wangang bada Mantrina lakliba sahi kunmanga asida Bharat asi malem gi sel thungwilam da khwaidigi sakti leiba laibak ama oina ba changsilakliba asida hogalakliba mirol su chauna thaurang yanaba honagadabani haiki. Sri Pradhan hai Malem asina Artificial Intelligence amasung Machine Learning gumba technology gi lamda khumang yang na changsilakli. Artificial Intelligence na data singbu hen araiba mong da sijinaba ngamhalle asigumba matam gi honglakliba onba kaya si khangjinba ga loinana mahiroi singna masana chatkadaba lambi khanjagadabani hainachu magna makhataki. Bharatna Hangzhou Asian Games ta takaman chamagi mathakta phangduna sanabagi lamda no waitias sembangam kre. Games asida Bharatna sanagi kunipan lupagi kuntrani palamsung chenjangi nifuma thoi punna takaman chama taret phangki maruiba games ahum Olympics Commonwealth Games amasung Asian Games ta Bharatna takaman chamagi mathakta phangbasi handaki asina anirak subani. Akasbani paumin hai games adugi tara manini chanba numitangarang Bharat ki sanoroisina thoirok Hendok pamakoi hai singbasing adu utpaga loinana sanagi takaman taruk lupagi mari amasung chenjengi takaman ani lawbangamki. Ngasi phongba pause singi maroiba pausingi damak hojik Waikhom Chitradhani leire Chitradhani. Thagachari Washington. Churachandpur Medical College ki class hobugi pau Schedule Tribe Demand Committee na phongdokiba wafam sing amadi Mantri Khemchan gi da bom pokhai kibagi pau na ngasi phongba pauche sing da maroiba pausing oina phongnari. People's Chronicle pauche da irang na sokhalaba Churachandpur Medical College ki class hore haina ahan ba headline tawri pauche asida khulaiga konana miyo ehum Churachandpur gi Bethel khuldagi phare haiba pau masu phongli. Sangai Express Manipuri edition ki pauche da anishuba International Writers Meet haina color headline ama piduna India da landarakpani haiba khanglakpa afaba khongthang ni haina RK Sanayai mana phongdokiba wafam anchor kalam da phongli. Pauche asida relief camp sing da leiriba miyoi sing migi da chatuna afangwa thabak suduna hingnana ba honari haina ahan ba headline tawri. Ichal Express pauche da District Subdivision Laikai Institution sing maming onba yaroi haina Manipur Sarkar gi Chief Secretary Binit Joshi gi wafam ahan ba headline tawri. Pauche asida Jiribam dagi lanjenara kiba sing mayumda hankre haiba headline da paw amasu phongli. Huyelan pauche da Assam gi furup nifu mathoi SD lista chanki gadawre mitaisu yahonaba recommendation yawbiu haina headline tawduna ahanba lamai da phongli. Pauche asida soklaba mahiroi sing layang bada Europe, Singapore, Australia, South Africa, USA amasung Canada dagi selgi mating pinarakli haina ahanba headline tawri. Poknafam pauche da Minister Khemchan gi da Thongganda sakhangdaba singna hand grenade langchinduna pokhai halamle haina ani shuba headline tawduna phongli. Pauche asida Churachandpur da DC na chair lawduna Security Coordination Committee gi mifam pangthokre haina ahan ba headline tawri. Sana lebak pauche da popi lok tringai da tumna manghangani haina Chief Minister na thajaba pirakle haiba RPI athawale gi National Secretary Maheshwar Thaunaujamna phongdokiba wafam ahan ba headline tawri. Pauche asida chahi sudana luhongbagi chatnabina Manipur da sunupi kaya awafam da tari haiba headline tawduna anchor kalam da phongli. Pau asigi makhada India da chahi khudingi angang nupi machal lakh tara mangarom chahi sudana luhongnari haina box item amasu hapli. Sangai Express English edition pauche da Hamas attack ta Israel gi miyoi nifu hena hatkre Prime Minister Benjamin Netanyahu na leibak asi lan nangle haina phongdokre haiba pau ani shuba headline tawri. Imphal Free Press ta Mahiroi singi bus service amadi city bus service Manipur State Transport na launch tawragani haiba pau phongli. Naharol gi thaudangda ima leiba ki ngamkhai ekhoi na ngak tana mitop na ngak pa yaroi haina chauna banner headline piduna ruling amadi opposition party singna hojik Manipur gi oiriba luraba tanpam sida politics sanabagi matam nate haiba Maheshwar Thaunaujamgi wafam phongli. Washington. Thagachari Chitradhani aroibada maroiba pau amukhana Miyam gi amadi mahiroi singi chathok chachinda khudong chahanabagi damak MST gi city bus service amasung students bus service hayengdagi hauragani.
केंद्र की इंटर मिनिस्टरियल कमिटी ngasi सिक्किम दा लाक्टुन इचाउ की फिबम यंगचिनगनी अमसुंग असम दा खुलाई थादुक्तुन संजरकलबा आदिवासी मिलिटेंट लिसिंग मचाम मरफुनी थोइदा ngasi राज्य सरकार ना लुपा लाख मरी मरी पीरगनी पाउ लुजरे।